Wari asi Japan gi Folk Tale of Japan haiba lariktagi imalon hangdok chabani asoiba aranba kaya yaurabasu tabiriba kwai khibikna ngakpigani. Japan gi maming lairaba khungang Unai hariba mafam asida misang sanga yamna laiba kulingba ningthau ama lairami. Ningthau asigi selthum matik chana laijarbasu miyamna khangnadaba maki awaba amadi adumak lairami. Maki awaba haibasi maki naitom pokjabi Sakurana oijarami. Maramasina Sakurabu pakhang amatagi misau changhaningde maramasina achauba awangba sagaigi lanban ama saduna machanupibu lehalami. Hairiba yum asi Sakurabu senajabi ahal nupi amaka leminahalami. Mipum kudimaki thamoida Sakurabu karigidamak kaisum sangi wansigum kanasu handana thamlibano haiba wahangsini. Hairiba wahang adudi matam adu Sakurana sahi manga suraglaba matamni mahak mamaga loinana imungda nongma sanaduna leirami. Imungda mamana yungi phajaba leiteng kaya semlami. Sakura thongi nakanda fijang amagi mataida lai phadabi sanaduna leijarami. Numit asigi numidang wairamda ningthaubu unaba lakpa magundi yamna leina uba mapi marondi kaya natai chadaba wang chaurba nupa ama koiraklami. Mahakna ningthaubu ubamaktada kok nolaga khurumi aduga asumna hairaki. Iningthau nanaina khurumjari. Aihak thangnaba lamdamdagi mafam asigi phajaba yengboina koijarakpani. Ningthauna mahakki wafam adu tabada khumlakhi. O nahak lam koirakpani haiba lengsinbirau karigumba acha athak khara phangbikho adomna lengbirakpa ningthau aina yamna chauthokjai. Asumna ningthaugi wahai adu tabada mahakki ningthaugi leimerembina lam koiba nupa adugidamak acha athak mathel kaya puthokduna pijarami. Nupa aduna chaglena adu charingai mahakki miyengdu pisakpigliba Sakurana sanaduna leiriba maithongduda tarure. Aduna khutakta asumna hairaki. Iningthau nupi macha ase adongi chanupira. Mahakki masak matause kayada nungsikrabano. Adomna yarabadi ichanupi asigi punsigi orakadaba mawong matau haijaramge. Aihak mai yengba aikhoi lebaki miyamna sakhangnarba miyoi amani. Itha thajadana hairakliba nupa adu wafam adu tabada ningthau amadi lemerembina yamna ngangna yengnarami. Aduga ningthauna asumna makha taraki. O nahak mai yengba panjina haiba. Pharene isa nupina orakadaba punsigi mawong ado takpiro aihak yamna khorangle. Nupa aduna haibigi matungina asengba ising glass ama pirami. Nupa aduna mahakki khawdagi angangba machugi lengoi manba makup khara putholaga ising glass aduda thadaraga mamit usinduna Sakuragi maminga loinana laison khara soli. Ngaihak leiraga nupa ado masa punamak humang ganglaki aduga mamitagi pi marik taraki. Loinana tapna asumna hairaki. Iningthau punamak mangle karamna kangani matau asidi. Nupa adugi wafam adu tabada ningthausu ipapa khana kari torbage mahasoi makha tabiyu. Nupa aduna masumna makha taraki. Iningthau ibema Sakurana lesabi pharaklaba kanda malemda sangden mingai leitana phajabi lesabi oirakani. Mahakpu pamjaba pakhang kayana mahakki damak lan chongnarakani. Hariba lan asida malemda khwaidagi maming leiraba akanba nupa anikhak yaurakani. Makhoi anigi lanjao aduda Sakuragi punsi loyu haina tamli. Hariba matamse ibema Sakuragi sahi 15 chapchana pharaklaba matamdani. Haiba sahi 15 sidang hendokrabadi singnamba loina koklagani. Tawbadabu lanfam asidagi mahakpu ngakthoknaba lambidi amata leite ningthau. Mai yengba nupa adugi akiba wafam adu tabada ningthaugi leimerembi leimaida wanthaduna haithakre. Manai mayam changduna laikannai. Ningthauna nupa aduda saurangnana asumna hairaki. Nahakna hairiba wafam asibu kadai phawba chumlagadage. Karigumba lalabadi ayakna nahakki nathakta kari tawba yai haibadu nak khanglabra.
ꯆꯨꯝꯃꯤ ꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯇꯧꯕꯤꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯊꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯄꯤꯖꯕꯒꯤ ꯑꯩꯅ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯀꯨꯔꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯌꯨ ꯏꯆꯥꯅꯨꯄꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯀꯣꯜꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯀꯨꯔꯥ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯩꯃꯔꯦꯝꯕꯤ, ꯀꯔꯤ ꯊꯣꯏꯅ ꯋꯥꯒꯅꯨ, ꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯑꯃꯔꯣꯝꯗ ꯄꯥꯟꯖꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯨꯞꯄ ꯆꯨꯝꯕ ꯂꯩꯇꯦ, ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯤꯕꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯈꯨꯝꯃꯤ, ꯋꯥꯐꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯒꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯝꯗꯧꯕ? ꯐꯔꯦꯁꯦ, ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯔꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤꯃꯛ ꯑꯋꯥꯡꯕ ꯁꯒꯥꯏꯒꯤ ꯌꯨꯝ ꯑꯃ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯆꯍꯤ 15 ꯍꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯒꯁꯨ ꯎꯅꯍꯜꯂꯣꯏ, ꯃꯍꯥꯛꯀꯤ ꯁꯦꯟꯅꯕꯤ ꯃꯕꯣꯛ ꯅꯠꯇꯅ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧꯒꯤ ꯋꯥꯔꯦꯞꯀ ꯂꯣꯏꯅꯅ ꯁꯀꯨꯔꯥꯒꯤ ꯄꯨꯟꯁꯤ ꯁꯒꯥꯏꯒꯤ ꯌꯨꯝ ꯂꯥꯟꯕꯟ ꯑꯃꯗ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯟꯅꯕꯤ ꯃꯕꯣꯛꯅ ꯃꯍꯥꯛꯄꯨ ꯏꯁꯩ ꯑꯃꯁꯨꯡ ꯖꯒꯣꯏ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯀꯨꯔꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯂꯩꯔꯩꯕꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯃꯀꯝꯂꯥꯛ ꯌꯧꯅ ꯖ꯭ꯋꯥꯏ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯣ ꯃꯍꯥꯛ ꯆꯍꯤ 13 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯥꯖꯒꯤ ꯃꯉꯥꯜꯗ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯍꯦꯛ ꯍꯦꯛ ꯐꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯣ ꯂꯨꯄꯥ ꯑꯍꯤꯡꯕꯒꯨꯝ ꯂꯪꯅ ꯐꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯕ ꯑꯃꯠꯇ ꯈꯣꯡꯕ ꯇꯥꯗꯦ, ꯂꯣꯏꯅꯃꯛ ꯇꯨꯝꯈꯨꯜ ꯇꯥꯜꯂꯝꯃꯤ꯫ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯨ ꯃꯆꯨ ꯑꯃꯠꯇ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯊꯥꯖ ꯊꯥꯅꯦꯜꯅ ꯍꯦꯛ ꯍꯦꯛ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯔꯧꯍꯟꯕ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯁꯀꯨꯔꯥꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯣꯔꯧꯍꯟꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯁꯀꯨꯔꯥ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯍꯥꯛꯀꯤ ꯂꯥꯟꯕꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯔꯝꯅ ꯀꯣꯔꯧꯍꯟꯕꯅ ꯁꯀꯨꯔꯥꯒꯤ ꯐꯖꯕꯗꯤ ꯅꯣꯡꯃꯇ ꯎꯕ ꯐꯪꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯀꯨꯔꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤ ꯃꯔꯝꯗ ꯊꯥꯖ ꯊꯥꯅꯦꯜꯅ ꯇꯣꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯒꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯁꯀꯨꯔꯥꯅꯤ ꯈꯪꯂꯕꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧꯃꯆꯥ ꯄꯥꯈꯪ ꯀꯌꯥꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯍꯤꯌꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯄꯥꯈꯪ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯀꯨꯔꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯣꯏꯅ ꯁꯪꯂꯕꯗ ꯅꯣꯡꯃꯗꯤ ꯁꯀꯨꯔꯥꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯣ ꯀꯪꯍꯟꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯂꯥꯟꯕꯟꯒꯤ ꯑꯋꯥꯡꯕ ꯌꯨꯝꯒꯤ ꯃꯊꯛꯇ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯣ ꯁꯝꯖꯦꯠ ꯍꯥꯞꯇꯨꯅ ꯀꯪꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯪ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯁꯛꯇꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯖꯕ ꯐꯪꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯪ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯈꯤ, ꯁꯀꯨꯔꯥ ꯅꯨꯡꯁꯤꯕꯤ, ꯃꯥꯂꯦꯝꯗ ꯅꯪꯃꯨꯛ ꯐꯖꯕ ꯏꯃꯥꯅ ꯄꯣꯛꯀꯦ ꯎꯗ꯭ꯔꯤ꯫ ꯁꯀꯨꯔꯥꯗꯤ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯁꯛꯍꯦꯜꯂꯕ ꯄꯥꯈꯪ ꯀꯌꯥꯒꯤ ꯃꯥꯏꯊꯣꯡ ꯎꯖꯗ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯗꯨꯅ ꯆꯃꯝꯅꯗꯨꯅ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯟꯅꯖꯕꯤ ꯑꯍꯜ ꯑꯗꯣ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯪꯂꯦꯗꯀꯣ ꯏꯁꯨꯕꯦꯝꯃ, ꯀꯔꯤꯒꯤꯗꯃꯛ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕꯅꯣ? ꯅꯄꯥꯕꯨꯡꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯕꯣꯛ ꯑꯩꯁꯦ ꯉꯁꯤ ꯉꯛ ꯀꯦꯟꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯕꯣꯛꯅ ꯁꯀꯨꯔꯥꯕꯨ ꯃꯨꯒꯥꯒꯤ ꯂꯩꯔꯨꯝ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯋꯥꯡꯕ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯂꯥꯛꯂꯒ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯀꯨꯔꯥꯅ ꯏꯁꯩ ꯑꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯁꯛꯂꯛꯈꯤ꯫ ꯄꯥꯈꯪꯒꯤ ꯃꯤꯅꯣꯛ ꯅꯨꯡꯁꯤꯕ, ꯅꯨꯖꯥꯒꯤ ꯂꯀꯥꯅꯨꯡꯗ ꯌꯦꯛꯈꯤꯕ ꯃꯪꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯏꯆꯦꯜ ꯇꯞꯂꯕꯤ ꯇꯨꯔꯦꯜ, ꯅꯍꯥꯛꯁꯨ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯏꯆꯦꯜꯒꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯄꯥꯜ ꯅꯥꯏꯗꯅ ꯉꯁꯤꯗꯤ ꯇꯞꯅ ꯆꯦꯟꯊꯔꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯈꯪꯂꯁꯅꯨ꯫ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ
Mama Lemirembina ngakna hanglaki. Imagi bema Sakura, kari isay no nahang nanganglibadubo. Isana karamna adugumba nungsi nungongi isay ado saklibano. Sakura mamagi wafamadu tabada kudakta mamai ngang na ikairami aduga tamna kumlaki. Ima nungsibi aina isay me ase larik amada thengnakibanida. Asumna makhoi ahum amana amada munayengnarami aduga makhoi ahumgi wakhaldi amata manaramde. Matam asida Lemirembina tapna makha taraki. Manai bema nasunupise sahi tara manga farakadawre khara sekshanna senamina siko. Hariba matam asidadi ngasagi kunungi sanathong mayada Sakura bu sanglamba pakhang mayamdu makhoi masen Sakura munanabu hanabada pasada yauramba thangten satoktuna yanaba horaki. Tasengna akan balan haibadu oire pakhang kayagi asiba hakchangna uful marakta ningaidana tari lan haibadu lepte. Makhoi masen hanaba yaba hanarba matungda sung phiran chaba phajarba pakhang ani khaktang haurami. Tasengna mak pakhang anidu sahi lengani thangtengi mahi masingda amana amadagi tade amana amabu namthanaba kanna honarami. Pakhang amana unai kawi atokpa amana yomi haina kaurami. Asum tauna akanba punamuktagi akanba oiraba unai amadi yomi makhoi anina kuina khatnamanbadagi makhoi animak wabana lemaida haitharami. Tanja asida Sakuragi mapabung ningthauna thoroklaga makhoi anida kanna lauraga asumna hairaki. Thauna pharaba pakhang ani nakhoigi thaunagidamak ningthau aina thagali adubu nakhoi anina lan adumna soknagadaba natte. Nakhoina aina haiba wafam ase munataw aina mafam amada nakhoibu changyeng ama pangthokani. Mafam aduda changyengda mai paklabadi makpu aina isanupigi kundo pareng ado soiduna hukhangani. Ningthaugi wafamda unai amasung yomisu yaraduna ningthaugi changyeng adu pangthoknaba sem sarami. Ningthauna pakhang anibu pak chauraba akanba ireina chenthariba Isakari turelgi mathakta saba thong amagi mayaida lephalami. Matam masida changyeng adubu yengnanaba lebak miyam amadi Sakura amadi kunungi mioi punamak yengba langnarami. Ningthau aduna amuksu makha tana lauraki. Taro thauna phaba ani aina Isakari turelda langthariba uchek suru asi isingi lemaidagi hek paikhalakpaga nakhoi anina tenna thagadabani. Madubu kuchumba mioi ado mai pakpa sakcharo hai. Wafam asi hek haiba loibaga ningthauna suru koba wainu adu turel tamna kanna langtharami. Unai amadi yomina yamna thuna makhoigi ten adu satoklaga uchek tamna kaplami. Unai gi tena ucheki makokta pali aduga yomi gi tena ucheki masada panduna angubo uchek matu kayana sekhaiduna Isakari turelgi imaida sojainana taraklami. Matau asi ubada ningthauna peladuna kanna lauraki. He thauna phaba ani nakhoi ani changyeng asida chap manana mai pakle. Aduna aroiba changyeng oina nakhoigi nasada yauriba athoba thangsing adu satoknaraga nakhoi ani yanthatnaro maduda ngamba aduna isanupibu soidana piragani. Ningthaugi wafam aduda akanba nupa anido nungsagi matagum phandoktuna makhoi ani yanthatnanaba phebam adu semnarami. Matam asida kumhai yenglamba miyam maraktagi Sakurana khangudana chenthораklaga kapladuna asumna laurki. Ibung animak adumna thangna yanabiganu aina nakhoi animakpu chap manana nungsi aigidamak thawaina ponthawakiba mioi ado aina yengba ngamloi. Sakuragi khonjel adu tabada pakhang animak thauna henganaraktuna amana amabu hananaba thangna kanna yanthanaraki. Makhoi anigi thangina sikhainabada maijau oina kanna kapthoraki. Hariba thangi makholda Sakuradi ima haina lauramlaga thong adudagi onthakiduna Bensuriya kauba urigi leida yanduna lerami. Asum tauna Sakurana thongdagi onthakiduna akanba sapukalaba turegi isingda taramdai mikupta unai amasung yomi khanabadu leplaga makhoi anisu mahakpu kananaba samudragumna luraba isialaduda khangugdana chongtharaki. Kudakta makhoi ahumak akanba iraina chenthakiduna iragnarami ngahak leraka makhoi ahumak adumak miyam mamangdagi mangkhirami.
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯪꯍꯧꯗꯅ ꯇꯨꯔꯦꯟꯗ ꯂꯨꯞꯈ꯭ꯔꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯎꯅꯥꯏ ꯑꯃꯁꯨꯡ ꯌꯣꯃꯤ ꯁꯀꯨꯔꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯃꯁꯨꯡ ꯑꯣꯏꯗ ꯄꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯈꯠꯂꯛꯂꯒ ꯑꯇꯣꯞꯄ ꯍꯤꯗꯦꯟ ꯑꯃꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯂꯩꯔꯣꯟ ꯆꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯏꯖꯨꯃꯥ ꯍꯥꯏꯅ ꯀꯧꯅꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯀꯃꯦꯟ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯕꯨ ꯁꯨꯔꯖ ꯋꯥꯔꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ꯫